ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯣꯖꯥ ꯁꯛꯍꯦꯟꯕ ꯁꯥꯇ꯭ꯔꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯗꯦꯅꯤꯁ ꯉꯥꯁꯦꯞꯄꯝ꯫ ꯋꯥꯔꯤ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯃꯥ, ꯑꯩ ꯏꯁꯤꯡꯗ ꯇꯥꯔꯦ꯫ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯀꯅꯥꯅꯣꯝꯇ ꯀꯟꯕꯤꯌꯣ꯫ ꯏꯁꯤꯡꯗ ꯇꯥꯔꯦ ꯍꯥꯏꯕꯅꯦ꯫ ꯀꯅꯥꯝꯇ ꯇꯥꯗ꯭ꯔꯣ ꯁ꯭ꯋꯥꯏꯁꯤꯕꯨ? ꯔꯦꯁꯃꯤ ꯀꯟꯅ ꯂꯥꯎꯖꯩ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯃꯥꯕꯨ ꯀꯟꯅꯕ ꯊꯣꯛꯂꯛꯇꯦ꯫ ꯔꯦꯁꯃꯤꯁꯨ ꯂꯥꯎꯅ ꯂꯥꯎꯅ ꯏꯁꯤꯡ ꯈꯔꯁꯨ ꯊꯛꯈ꯭ꯔꯦ꯫ ꯔꯦꯁꯃꯤ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯛꯏ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃ ꯕ꯭ꯔꯤꯖꯇꯒꯤ ꯆꯣꯡꯊꯔꯛꯏ꯫ ꯔꯦꯁꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯏ꯫ ꯔꯦꯁꯃꯤꯁꯨ ꯒ꯭ꯌꯥꯟ ꯃꯝꯈ꯭ꯔꯦ꯫ ꯔꯥꯁꯦꯁꯣꯔꯤ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯁꯦ, ꯃꯤꯠ ꯄꯥꯡꯉꯨ꯫ ꯔꯥꯁꯦꯁꯣꯔꯤꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤ꯫ ꯔꯦꯁꯃꯤꯅ, ꯏꯃꯥ꯫ ꯔꯥꯁꯦꯁꯣꯔꯤꯅ ꯑꯃꯨꯛ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯔꯦꯁꯃꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯉꯁꯥꯏ ꯊꯧꯗꯣꯛꯇꯨ ꯃꯉꯥꯛꯅꯕꯅꯤ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯃꯉꯥꯛꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯔꯥꯁꯦꯁꯣꯔꯤꯅ, ꯅꯪꯁꯨꯕ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯍꯦꯛ ꯃꯉꯥꯛꯅꯩ꯫ ꯔꯦꯁꯃꯤꯅ, ꯁꯤꯕꯨ ꯑꯩꯅꯔꯣ? ꯔꯥꯁꯦꯁꯣꯔꯤꯅ, ꯐꯔꯦ ꯐꯔꯦ, ꯍꯧꯒꯠꯂꯣ, ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯅꯨꯀꯣ꯫ ꯔꯦꯁꯃꯤꯅ, ꯍꯣꯏ꯫ ꯔꯥꯁꯦꯁꯣꯔꯤꯁꯨ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯔꯦꯁꯃꯤ ꯉꯁꯥꯏ ꯃꯪꯂꯥꯟꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯤ, ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯨ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯕꯗꯣ꯫ ꯔꯦꯁꯃꯤꯅ, ꯑꯁ, ꯅꯨꯄꯥ ꯃꯁꯛꯇꯨꯐꯥꯎ ꯐꯖꯅ ꯎꯍꯧꯗꯦ꯫ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ꯫ ꯅꯥꯀꯟꯗ ꯂꯩꯕ ꯐꯣꯟꯗꯨ ꯂꯥꯛꯏ꯫ ꯔꯦꯁꯃꯤꯅ, ꯍꯜꯂꯣ? ꯆꯟꯕꯤꯅ, ꯚꯥꯏ꯫ ꯔꯦꯁꯃꯤꯅ ꯑꯃꯨꯛ, ꯍꯥꯎ? ꯆꯟꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯉꯁꯤ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯔꯦꯁꯃꯤꯅ, ꯇꯜꯂꯕ꯫ ꯆꯟꯕꯤ, ꯍꯌꯦꯡ ꯂꯥꯛꯑꯣ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯈꯔ ꯂꯩ꯫ ꯔꯦꯁꯃꯤꯅ ꯑꯃꯨꯛ, ꯂꯥꯛꯅꯤꯡꯗꯦꯗ꯫ ꯆꯟꯕꯤꯅ, ꯅꯪ ꯃꯥꯡꯖꯅꯤꯀꯣ ꯆꯥꯟꯁ꯫ ꯔꯦꯁꯃꯤꯅ, ꯀꯩꯅꯣ ꯃꯥꯡꯖꯗꯣꯏꯁꯦ? ꯆꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦ, ꯃꯁꯛꯇꯤ ꯍꯥꯏꯕꯤꯔꯅꯨ, ꯀꯣꯔꯤꯌꯟ ꯀꯠꯆꯥ꯫ ꯃꯥꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯂꯥꯛꯑꯒ ꯏꯟꯇ꯭ꯔꯣ ꯇꯧꯔꯝꯃꯦ, ꯑꯗꯨꯗ ꯅꯨꯄꯤꯈꯩꯗꯤ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯈ꯭ꯔꯦ꯫ ꯔꯦꯁꯃꯤꯅ ꯈꯨꯝꯂꯛꯏ, ꯅꯣꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯄꯥꯎꯁꯤꯗꯤ ꯅꯥꯇꯩ ꯆꯥꯗꯦ꯫ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯕꯨ ꯑꯣꯖꯥ ꯅꯨꯄꯥꯗ ꯃꯁꯛ ꯐꯖꯕ ꯀꯅꯥ ꯂꯥꯛꯇꯣꯔꯤꯒꯦ? ꯆꯟꯕꯤꯅ, ꯍꯟꯗꯛꯇꯤ ꯐꯖꯩꯀꯣ ꯇꯁꯦꯡꯅ꯫ ꯔꯦꯁꯃꯤꯅ, ꯅꯍꯥꯟꯃꯨꯛꯁꯨ ꯅꯪꯅ ꯑꯣꯖꯥ ꯄꯥꯈꯪ ꯑꯃ ꯂꯥꯛꯏ, ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯒ, ꯑꯩꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯣꯏꯔꯦ, ꯄꯨꯔꯥ ꯐꯖꯔꯒ ꯃꯃꯥꯏꯗꯣ ꯈꯔ ꯁꯣꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯂꯥꯞꯅ ꯎꯕꯗꯨꯗ ꯐꯖꯩꯅ ꯈꯜꯂꯨꯕꯅꯦ꯫ ꯅꯛꯑꯒ ꯌꯦꯡꯕꯗꯗꯤ ꯎꯆꯤ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯃꯥꯜꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯔꯣ? ꯔꯦꯁꯃꯤꯅ, ꯍꯣꯏ, ꯍꯟꯗꯛꯅ ꯍꯧꯗꯣꯡ ꯑꯃꯨꯛ ꯃꯥꯟꯖꯔꯝꯕꯅꯤ꯫ ꯆꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯈꯪꯗꯦ, ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯥꯛꯆꯧꯀꯣ, ꯅꯨꯄꯤ ꯑꯇꯣꯞꯄꯅ ꯍꯥꯟꯖꯈꯤꯅꯤ ꯅꯪ꯫ ꯔꯦꯁꯃꯤ, ꯃꯑꯣꯡ ꯌꯦꯡꯒꯦ꯫ ꯆꯟꯕꯤꯅ, ꯍꯣꯏ, ꯊꯝꯃꯦ꯫ ꯑꯩ ꯉꯁꯥꯏ ꯑꯣꯖꯥꯗꯨꯒꯤ ꯋꯥꯈꯜ ꯑꯝꯇ ꯁꯥꯒꯠꯈꯤꯒꯦ꯫ ꯔꯦꯁꯃꯤꯅ ꯈꯨꯝꯂꯛꯏ, ꯍꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯔꯦꯁꯃꯤꯅ ꯈꯜꯂꯤ, ꯑꯣꯖꯥꯗꯨꯕꯨ ꯃꯁꯛ ꯀꯌꯥꯝ ꯐꯖꯕꯖꯥꯠꯅꯣꯅꯦ꯫ ꯃꯣꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯋꯥꯁꯦ ꯊꯥꯖꯕ ꯉꯝꯗꯦ ꯑꯩꯗꯤ ꯁꯨꯛꯉꯝ꯫ ꯅꯨꯡꯗꯥꯡ ꯃꯇꯝ ꯑꯣꯏꯔꯛꯑꯦ꯫ ꯔꯥꯁꯦꯁꯣꯔꯤ, ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ꯫ ꯔꯦꯁꯃꯤꯅ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯀꯩ ꯍꯦꯟꯖꯥꯡꯅꯣ? ꯔꯥꯁꯦꯁꯣꯔꯤ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯉꯥꯐꯛꯀ ꯆꯤꯔꯤ ꯊꯣꯡꯖꯤꯜꯂꯦ꯫ ꯔꯦꯁꯃꯤꯅ, ꯏꯃꯥ, ꯂꯥꯛꯑꯣ ꯆꯥꯅꯕ ꯇꯧꯔꯁꯦ꯫ ꯔꯥꯁꯦꯁꯣꯔꯤ,
ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯌꯦꯡꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯗ꯭ꯔꯣ? ꯔꯦꯁꯃꯤꯅ ꯈꯨꯝꯂꯩ, ꯆꯠꯀꯦꯅ ꯈꯜꯂꯦ꯫ ꯔꯥꯖꯦꯁꯣꯔꯤ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯔꯦꯁꯃꯤꯅ ꯑꯃꯨꯛ, ꯏꯃꯥ, ꯏꯕꯥꯅꯤꯇꯪ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯨ꯫ ꯔꯥꯖꯦꯁꯣꯔꯤ, ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ? ꯔꯦꯁꯃꯤꯅ, ꯑꯩꯈꯣꯏꯁꯨ ꯏꯅꯥꯎꯄꯤꯔ ꯏꯅꯥꯎꯄꯥꯔ ꯑꯃ ꯂꯩꯖꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯖꯗꯧꯅꯦ꯫ ꯔꯥꯖꯦꯁꯣꯔꯤ, ꯁꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯣ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯖꯔꯨꯔꯣ꯫ ꯔꯦꯁꯃꯤ, ꯑꯁꯨꯝꯅ ꯔꯦꯁꯃꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯌꯦꯡꯖꯩ꯫ ꯂꯥꯏꯔꯤꯛꯁꯨ ꯐꯥꯛꯇꯣꯛꯏ ꯍꯥꯏꯕꯗꯨꯅꯤ, ꯋꯥꯈꯜꯗꯗꯤ ꯉꯁꯥꯏꯒꯤ ꯃꯪꯂꯥꯟꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ꯫ ꯔꯦꯁꯃꯤꯅ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯖꯤꯟꯗꯅ ꯃꯃꯤ ꯁꯥꯃꯤ ꯎꯕ ꯅꯨꯄꯥꯗꯨ ꯋꯥꯈꯜꯗ ꯃꯌꯦꯛ ꯁꯦꯡꯍꯟꯈ꯭ꯔꯦ꯫ ꯔꯦꯁꯃꯤꯅ, ꯑꯁ, ꯍꯣꯔꯦꯟꯁꯨ ꯉꯁꯥꯏ ꯃꯪꯗ ꯂꯣꯏꯁꯤꯟꯍꯧꯗꯕ ꯃꯇꯦꯛꯇꯨ ꯃꯪꯂꯗꯤ ꯐꯅꯤꯗ꯫ ꯑꯁꯨꯝꯅ ꯊꯦꯡꯂꯛꯇꯨꯅ ꯔꯦꯁꯃꯤꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯔꯦꯁꯃꯤ ꯃꯪꯁꯦ ꯕ꯭ꯂꯦꯡꯛꯇ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖꯦꯁꯣꯔꯤ, ꯏꯕꯦꯝꯃ, ꯍꯧꯒꯠꯂꯣꯁꯦ, ꯊꯦꯡꯉꯦ꯫ ꯇꯨꯝꯕꯗꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯃꯇꯤꯟꯒꯁꯦ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯏꯅꯦ꯫ ꯑꯁ, ꯍꯧꯒꯠꯂꯣ, ꯍꯩꯅꯈꯤꯗ꯭ꯔꯦꯍꯦ ꯅꯪꯁꯤꯃ꯫ ꯔꯦꯁꯃꯤꯅ, ꯀꯩꯅꯣ? ꯔꯥꯖꯦꯁꯣꯔꯤ, ꯍꯧꯒꯠꯂꯣ, ꯁ꯭ꯀꯨꯜ ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯁ, ꯑꯁꯨꯝꯅ ꯆꯥꯛ ꯅꯨꯡ ꯆꯥꯕ ꯂꯣꯏꯔꯦ꯫ ꯄꯨꯡꯁꯨ 7:20 ꯆꯠꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯕꯦꯜꯗꯤ ꯄꯨꯡ 7:35ꯗ ꯇꯥꯏ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯁ꯭ꯀꯨꯜ ꯇꯝꯅ ꯊꯤꯟꯕꯤꯔꯛꯏ꯫ ꯔꯥꯖꯦꯁꯣꯔꯤ, ꯆꯪꯈ꯭ꯔꯣꯀꯣ꯫ ꯔꯦꯁꯃꯤꯅ ꯑꯃꯨꯛ, ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯀꯦ ꯍꯥꯏꯅꯣ? ꯔꯥꯖꯦꯁꯣꯔꯤꯅ, ꯏꯃꯥ ꯌꯦꯡꯂꯒ ꯂꯥꯛꯑꯒꯦ꯫ ꯔꯦꯁꯃꯤ, ꯍꯣꯏ, ꯂꯥꯛꯇ꯭ꯔꯗꯤ ꯑꯩ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯔꯥꯖꯦꯁꯣꯔꯤꯅ ꯈꯨꯝꯂꯩ, ꯕꯦꯜꯁꯨ ꯀꯨꯏꯔꯦ ꯇꯥꯈꯤꯕ, ꯑꯣꯖꯥꯗ ꯐꯖꯅ ꯍꯥꯏꯌꯨꯀꯣ꯫ ꯔꯦꯁꯃꯤ, ꯍꯣꯏ ꯏꯃꯥ, ꯆꯪꯂꯒꯦꯀꯣ꯫ ꯔꯦꯁꯃꯤ ꯀꯟꯅ ꯆꯦꯟꯖꯤꯜꯂꯛꯏ꯫ ꯁ꯭ꯀꯨꯜ ꯒꯦꯠ ꯌꯧꯔꯝꯗꯥꯏ ꯁ꯭ꯀꯨꯜ ꯒꯦꯠꯇꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏ꯫ ꯔꯦꯁꯃꯤ ꯆꯦꯟꯕ ꯁ꯭ꯄꯤꯗꯅ ꯀꯟꯈꯤꯕꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯔꯦꯁꯃꯤꯅ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯄꯥꯏꯁꯤꯜꯂꯦ꯫ ꯏꯃꯥ! ꯔꯦꯁꯃꯤ ꯁ꯭ꯄꯤꯗꯅ ꯀꯟꯈꯤꯕꯅ ꯑꯣꯖꯥꯗꯨꯒ ꯄꯨꯂꯞ ꯎꯞꯁꯤꯟꯃꯤꯟꯅꯩ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯕꯒꯤ ꯂꯦꯞꯄ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯂꯥꯎꯔꯛꯏ꯫ ꯔꯦꯁꯃꯤꯗꯤ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯅꯨꯄꯥꯗꯨꯒꯤ ꯃꯊꯕꯥꯛꯇꯨꯗ ꯃꯃꯥꯏꯅ ꯎꯞꯁꯤꯜꯂꯒ ꯂꯩ꯫ ꯅꯨꯄꯥꯗꯨꯅ, ꯍꯦ, ꯍꯧꯒꯠꯂꯣ꯫ ꯔꯦꯁꯃꯤꯅ, ꯄꯔꯕꯠ, ꯁꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯃꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯀ꯭ꯂꯥꯁ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯔꯦꯁꯃꯤ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯏꯀꯥꯏꯕ ꯍꯦꯟꯒꯠꯂꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯊꯣꯛꯇ꯭ꯔꯦ꯫ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯃꯥꯒꯤ ꯕꯦꯒꯇ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯖꯩ꯫ ꯑꯁꯨꯝꯅ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯂꯣꯏꯗꯨꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯁꯨ ꯆꯪꯅꯔꯛꯏ꯫ ꯆꯟꯕꯤꯅ, ꯚꯥꯏ, ꯅꯪꯁꯨ ꯅꯃꯤꯠ ꯊꯛꯃꯜꯂꯤ꯫ ꯔꯦꯁꯃꯤꯅ ꯈꯨꯝꯂꯩ, ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯑꯩꯅ ꯁꯣꯝꯗ ꯏꯀꯥꯏꯔꯤ ꯍꯧꯖꯤꯛꯐꯥꯎ꯫ ꯆꯟꯕꯤꯅ ꯑꯃꯨꯛ, ꯊꯦꯡꯖꯟꯒꯦ ꯍꯥꯏꯔꯒ ꯑꯇꯣꯞꯄꯗ ꯊꯦꯡꯖꯜꯂꯨꯗꯅ꯫ ꯑꯁ, ꯑꯩꯗꯤ ꯏ ꯌꯥꯝ ꯀꯥꯏꯗ꯫ ꯔꯦꯁꯃꯤꯅ, ꯀꯅꯥꯅꯣ ꯑꯩꯅ ꯉꯁꯥꯏ ꯊꯦꯡꯖꯜꯂꯤꯗꯨꯕꯣ? ꯑꯩꯗꯤ ꯏꯀꯥꯏꯗꯅ ꯃꯁꯛꯐꯥꯎ ꯌꯦꯡꯖꯍꯧꯗ꯭ꯔꯦ꯫ ꯆꯟꯕꯤ, ꯏꯁ, ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕ ꯑꯣꯖꯥꯗꯨꯅꯤ, ꯃꯁꯛ ꯐꯖꯃꯟꯕꯗꯨꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯠꯂꯣꯍꯦ꯫ ꯆꯟꯕꯤꯅ, ꯑꯁ, ꯑꯗꯣ꯫ ꯔꯦꯁꯃꯤ, ꯀꯩꯅꯣ? ꯆꯟꯕꯤꯅ, ꯃꯥꯒꯤ ꯆꯦꯁꯇꯣ ꯀꯃꯥꯏ ꯇꯧꯒꯦ? ꯅꯃꯥꯏ ꯎꯞꯁꯤꯟꯕꯗ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯛ ꯀꯛ ꯂꯥꯎꯕ꯭ꯔꯥ? ꯔꯦꯁꯃꯤ, ꯚꯥꯏ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯏꯀꯥꯏ ꯍꯥꯏꯕꯅꯦ꯫ ꯆꯟꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯀꯥꯏꯔꯨꯅꯨ ꯌꯥꯔꯦ, ꯑꯗꯨꯝ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ꯫
ꯔꯦꯁꯃꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯑꯃꯨꯛ ꯎꯞꯁꯤꯜꯂꯨꯔꯣ ꯑꯗꯨꯒ ꯌꯦꯡꯉꯨ꯫ ꯆꯟꯕꯤꯁꯨ ꯑꯩꯁꯨ ꯇꯧꯒꯦ ꯈꯜꯂꯝꯕꯅꯤ, ꯅꯪꯅ ꯍꯥꯟꯈ꯭ꯔꯦꯗꯅ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯨꯔꯗꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯅꯤ ꯈꯟꯈ꯭ꯔꯅꯤ꯫ ꯔꯦꯁꯃꯤ ꯅꯪ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ꯫ ꯆꯟꯕꯤꯅ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯋꯥꯔꯤ ꯁꯥꯅꯩ꯫ ꯁꯥꯇ꯭ꯔꯗ ꯅꯠꯇꯦ ꯑꯣꯖꯥ ꯂꯩꯁꯥꯕꯤ ꯐꯥꯎꯕ ꯁꯥꯅꯩ꯫ ꯔꯦꯁꯃꯤꯗ ꯉꯥꯎꯖꯕ ꯅꯨꯄꯥꯈꯩꯗꯤ ꯉꯁꯥꯏ ꯊꯧꯗꯣꯛꯇꯨꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯐꯥꯔꯁ ꯄꯤꯔꯤꯌꯠꯀꯤ ꯑꯣꯖꯥ ꯆꯪꯉꯛꯏ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯤꯁ꯫ ꯃꯤꯁ ꯁꯌꯥ: ꯌꯥꯔꯦ ꯌꯥꯔꯦ, ꯐꯝꯃꯣ ꯐꯝꯃꯣ꯫ ꯃꯤꯁ ꯁꯌꯥꯅ: ꯔꯦꯁꯃꯤ꯫ ꯔꯦꯁꯃꯤꯅ: ꯃꯤꯁ ꯁꯌꯥꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡꯈꯩꯗꯤ ꯈꯔ ꯈꯔ ꯌꯦꯡꯂꯒ ꯆꯠꯂꯨꯀꯣ, ꯉꯁꯥꯏ ꯊꯧꯗꯣꯛꯇꯨ ꯅꯨꯡꯉꯥꯏꯇꯦ ꯀꯌꯥ꯫ ꯔꯦꯁꯃꯤꯁꯨ: ꯁꯣꯔꯤ ꯃꯤꯁ, ꯑꯩ ꯅꯪꯍꯧꯔꯔꯣꯏꯅ ꯆꯦꯟꯕꯗꯨꯗ ꯎꯈꯤꯗꯕꯅꯤ꯫ ꯃꯤꯁ ꯁꯌꯥꯅ: ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯈꯔ ꯈꯔ ꯌꯦꯡꯂꯒ ꯆꯠꯂꯨ꯫ ꯔꯦꯁꯃꯤ: ꯃꯤꯁ ꯁꯌꯥꯅ: ꯐꯝꯃꯣ ꯐꯝꯃꯣ꯫ ꯆꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯁꯤ ꯃꯤꯁꯁꯦ ꯁꯔꯗꯨꯗ ꯍꯣꯞ ꯆꯥꯔꯤꯖꯥꯠꯂꯣ? ꯔꯦꯁꯃꯤꯅ: ꯑꯃꯨꯛ ꯍꯧꯔꯛꯑꯕ, ꯈꯔ ꯏꯀꯥꯏꯔꯤꯀꯥꯟꯁꯤꯗ꯫ ꯆꯟꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪ ꯌꯥꯝ ꯏꯀꯥꯏꯔꯗꯤ ꯁꯨꯇꯤ ꯂꯧꯔꯒꯦꯔꯣ? ꯔꯦꯁꯃꯤ: ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯆꯟꯕꯤꯅ: ꯅꯃꯥꯏ ꯀꯥꯏꯅꯤ ꯅꯪ, ꯐꯥꯒꯤ ꯁꯨꯝ ꯇꯧꯔꯒ꯫ ꯔꯦꯁꯃꯤꯅ: ꯑꯗꯨꯗꯤ ꯁꯔꯒꯤ ꯋꯥꯔꯤꯗꯣ ꯀ꯭ꯂꯣꯁ ꯇꯧꯔꯁꯦ꯫ ꯆꯟꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟꯗ ꯉꯥꯏꯔꯤ ꯏꯕꯦꯝꯃ, ꯃꯥꯒꯤ ꯋꯥꯔꯤ ꯍꯧꯔꯛꯇꯣꯕ ꯅꯪꯅ ꯑꯣꯏꯅ꯫ ꯃꯤꯁ ꯁꯌꯥꯅ: ꯅꯣꯏ ꯑꯅꯤꯗꯤ ꯑꯩꯅ ꯇꯥꯛꯏꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯇꯥꯗꯈꯩ ꯀꯩ ꯋꯥꯔꯤꯅꯣ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤꯗꯨꯕꯨ? ꯆꯟꯕꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯃꯤꯁ, ꯀꯦꯝ ꯅꯠꯇꯦ꯫ ꯃꯤꯁ ꯁꯌꯥ: ꯅꯆꯤꯟ ꯊꯤꯅꯨ, ꯉꯁꯥꯏ ꯑꯦꯛꯁꯤꯗꯦꯟ ꯃꯇꯥꯡꯗꯨꯗ ꯅꯩꯅꯔꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯔꯦꯁꯃꯤ: ꯃꯤꯁ, ꯅꯠꯇꯤꯌꯦ, ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯖꯕꯅꯦ꯫ ꯃꯤꯁ ꯁꯌꯥꯅ: ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯇꯥꯗꯒꯩ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯃꯌꯥꯝꯗ ꯂꯥꯎꯅ ꯂꯤꯌꯨ꯫ ꯔꯦꯁꯃꯤ ꯃꯤꯁꯀꯤ ꯋꯥꯍꯩꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯆꯟꯕꯤꯅ: ꯁꯣꯔꯤ ꯃꯤꯁ꯫ ꯃꯤꯁ ꯁꯌꯥ: ꯑꯣꯀꯦ, ꯐꯝꯃꯣ꯫ ꯔꯦꯁꯃꯤꯗꯤ ꯇꯁꯦꯡꯅ ꯏꯀꯥꯏꯔꯦ ꯃꯤꯁꯀꯤ ꯋꯥꯍꯩꯗꯨꯗ꯫ ꯇꯁꯦꯡꯅ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯞꯅ ꯊꯝꯕꯅꯤ꯫ ꯃꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯐꯥꯎ ꯀꯣꯏꯖꯗ꯭ꯔꯤ, ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯨꯗ ꯃꯤꯁꯀꯤ ꯋꯥꯍꯩꯅ ꯃꯍꯥꯛꯄꯨ ꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯔꯤ꯫ ꯕꯦꯒꯇꯨ ꯕꯦꯟꯁꯇ ꯊꯝꯃꯒ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯍꯤꯞꯄꯤ꯫ ꯈꯜꯂꯨꯔꯒ ꯃꯄꯤꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ꯫ ꯆꯟꯕꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯈꯪꯉꯦ, ꯇꯨꯃꯤꯟ ꯂꯩꯔꯦ ꯑꯗꯨꯝ꯫ ꯃꯤꯁ ꯁꯌꯥꯁꯨ ꯔꯦꯁꯃꯤꯗ ꯍꯟꯅ ꯌꯦꯡꯗꯦ, ꯃꯥꯒꯤ ꯇꯥꯛꯐꯝ ꯊꯣꯛꯄ ꯂꯥꯏꯔꯤꯛ ꯇꯥꯛꯏ꯫ ꯑꯁꯨꯝꯅ ꯕꯦꯜ ꯇꯥꯈ꯭ꯔꯦ, ꯃꯤꯁ ꯁꯌꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯆꯟꯕꯤ: ꯚꯥꯏ, ꯌꯥꯔꯁꯦ ꯂꯥꯛꯑꯣ, ꯋꯥꯁꯔꯨꯝ ꯆꯠꯂꯨꯁꯦ꯫ ꯔꯦꯁꯃꯤ: ꯆꯟꯕꯤꯒ ꯔꯦꯁꯃꯤꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯐꯥꯎꯕꯤ ꯇꯂꯞ ꯆꯥꯕꯤ ꯈꯔꯗꯤ ꯔꯦꯁꯃꯤꯒꯤ ꯃꯇꯥꯡꯗ ꯋꯥꯊꯤ ꯁꯨꯔꯤ꯫ ꯅꯨꯄꯤ ꯑꯃꯅ: ꯃꯥꯅ ꯊꯑꯣꯏꯀꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ: ꯑꯣꯏꯔꯝꯅꯤ, ꯃꯁꯛꯁꯤꯒ꯫ ꯅꯨꯄꯤ ꯑꯃꯅ: ꯃꯁꯛ ꯐꯖꯕꯗꯤ ꯅꯪꯉꯣꯟꯗꯩ ꯃꯥꯅ ꯈꯔꯗꯤ ꯍꯦꯜꯂꯤ꯫ ꯅꯨꯄꯤ ꯑꯃꯅ: ꯋꯥꯁꯔꯨꯝꯗ꯫ ꯆꯟꯕꯤ: ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯃꯥꯅ ꯁꯣꯏꯗꯅ ꯍꯣꯞ ꯆꯥꯔꯝꯅꯤꯅ꯫ ꯔꯦꯁꯃꯤ: ꯚꯥꯏ, ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩꯗ꯫ ꯆꯟꯕꯤꯅ: ꯐꯔꯦꯁꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯔꯦꯁꯃꯤꯅ ꯑꯃꯨꯛ: ꯀꯥꯎꯒꯦ ꯈꯜꯂꯕꯅꯦ, ꯃꯤꯁꯀꯤ ꯋꯥꯍꯩꯗꯨꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯏꯀꯥꯏꯍꯜꯂꯤ꯫ ꯚꯥꯏ, ꯅꯪꯁꯨ ꯈꯪꯂꯝꯅꯤꯗ, ꯑꯩ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯀꯣꯏꯔꯛꯇ꯭ꯔꯤ ꯍꯥꯏꯕ꯫ ꯆꯟꯕꯤꯅ: ꯈꯪꯉꯦ ꯚꯥꯏ, ꯑꯩꯁꯨ ꯃꯤꯁꯇꯨꯅ ꯁꯣꯏꯗꯅ ꯆꯥꯛꯆꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯔꯦꯁꯃꯤ: ꯐꯔꯦꯁꯦ, ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯆꯟꯕꯤꯅ:
Nangsu kitang kapayade. Namit ka do loy na pome. Namit ka do loy na ngang haba. Nang di kapagi namit pomba do na hena fazehe. Resmi, lao. Tasing na Resmi kapluba masak do na hena fazakre haba yare. Moyani su Chanbina mang tharaga lai. Moyani na lakpada oja class takpa horamle. Chanbina, may I come in, sir? Sir Sinthalem na. Hoy. Resmi su sir daga hanna yengde. Adum magi pam tamna laaga famtay. Ma na hek pamtha ki baga. Mamay tap na haigalakpada sir do ure. Resmi mamit kuptagay sir da yengje. Sinthalem badusu hek mai le thorakpaga Resmi ga michana rure. Moy ani minute ani mukti mamit kuptagay yengne. Moy ani gi mit khuyeng na du ubada satra satri mayam amanok ne. Nupi amana. Sir, khayeng na dia re larik takpa hoba yare. Sir Sinthalem ba. Ha. Horase. Resmi su gyan lai. Chanbina huranbi namit to naurina kapura. Resmi ai huran jate ko kemta. Chanbina dugira namit kuptagi yengi do. Resmina wari ama leiba adugini. Chanbi kay wari leiriba nangde. Resmina angang wari nate ko. Chanbina kumlay. Chay jani liro. Resmina amu phagi daw bane. Chanbina Resmi sir na larik ta ido yengde. Chepta yengjay adum. Chanbi su amuk Resmi gi pambom da khujina si. Chanbina khar yengla di yare. Resmina mu yengde kasu. Chanbina aidi mitang banina. Resmi yare ba. Tanja duda maning bench dagi nupi amana hogalay. Sir. Sir Sinthalem ba. Yes. Nupi duna. Sir, intro mukta daw biro. Sir Sinthalem ba na. Ay di ngasay day tagli ba larik sida kang daba yaubra na hangak tong malure. Aduga nang di ay gi intro daw bagi oy na hangin eh. Nupi duna. Sir, ming po kang de aduda daw ba ni. Sir Sinthalem ba na? Ngarang tawkra ba ni? Namanabigay da hango. Nupi duna. Sir, yadi. Sir na tawba do oy natage. Sir Sinthalem ba? Satra lai kuding intro tawradi minute panayam di hauzilani ne. Nupi duna. Sir, ay nahangbasina last oyrase. Tanja duda nakandagi nupa ngawsinaba khara na laurai. Paktri bema amta pamo sir se Sinthalem ba kaubane. Nupi duna. Nangon hangba nate. Nupa duna mo. Haibi bani kaino nasak khuti duga makeup na hare bema. Class tugi mi mayam du wawa noi. Sir Sinthalem ba na. Silent! Mayam su tuminale. Sir Sinthalem ba. Ay wa krahagi munata. Nang supamo. Nupi du machin paithoga famkre. Sir Sinthalem ba makatare. Class amada leminari ba na koy loina. Imong manung amagum khanagadabane. Aduga nupi ga nupaga kaidong nungda manaraga khanaba honade. Amana soirasu amana semdokpigadabane. Nasada discipline habada matam chupada loinaraga chatkadabane. Satra satri singduna. Yes sir. Sir Sinthalem bana mo. Aduga aina taglakpada gyan tadaba yaurabasu ikaiba leitana hanglo. Aina ngamli makai noina gyan tadaba matangdu takani. Noina ikairini haiduna hangaktraga
ꯍꯌꯦꯡ ꯑꯦꯛꯖꯥꯝꯗ ꯁꯣꯏꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ? ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨ ꯌꯦꯁ ꯁꯔ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯀ꯭ꯂꯥꯁ ꯃꯈꯥ ꯇꯥꯛꯊꯅꯕ ꯍꯧꯔꯁꯦ ꯑꯗꯨꯗꯤ꯫ ꯉꯁꯥꯏ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯁꯔ ꯏꯟꯇ꯭ꯔꯣ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯅꯃꯥꯟꯅꯕꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯁꯔꯒꯤ ꯂꯩꯐꯝꯒ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯒꯤ ꯋꯥꯈꯜꯗ ꯁꯛꯇꯥꯁꯤꯒ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯀꯦ, ꯍꯥꯏꯔꯒꯦ꯫ ꯔꯦꯁꯃꯤꯁꯨ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯅꯕ ꯔꯦꯗꯤꯗ ꯂꯩ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯑꯩ ꯃꯤꯡ ꯁꯤꯟꯊꯥꯂꯦꯝꯕ, ꯀꯩꯁꯥꯝꯄꯥꯠ ꯁꯦꯒꯥꯔꯣꯗ ꯈ꯭ꯋꯥꯏꯔꯛꯄꯝ ꯂꯩꯀꯥꯏꯗꯒꯤ꯫ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 19 ꯁꯨꯔꯦ꯫ ꯌꯥꯔꯦꯀꯣ? ꯅꯨꯄꯤꯗꯨꯅ ꯁꯔ ꯐꯣꯟ ꯄꯥꯏꯗ꯭ꯔꯣ? ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯅꯣꯛꯏ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯑꯩ ꯐꯣꯟ ꯄꯥꯏꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯑꯗꯨꯌꯥꯝ ꯆꯥꯎꯔꯒ? ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯀꯣꯏꯁꯟ ꯈꯛ ꯄꯥꯝꯃꯦ ꯑꯩ꯫ ꯅꯨꯄꯤꯗꯨ ꯁꯔꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯔꯦ꯫ ꯔꯦꯁꯃꯤꯁꯨ ꯉꯛꯑꯦ, ꯇꯁꯦꯡꯅ ꯁꯔꯗꯨꯅ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯕꯗꯨꯗ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯄꯣꯀꯦꯠꯇ ꯔꯤꯡ ꯑꯃ ꯂꯥꯛꯏ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯁꯨ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ꯫ ꯅꯣꯏ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯨꯀꯣ, ꯑꯩ ꯀꯣꯜꯁꯦ ꯔꯤꯁꯤꯞ ꯑꯝꯇ ꯇꯧꯒꯦ꯫ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨꯅ ꯍꯣꯏ ꯁꯔ꯫ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯁꯤꯟꯊꯥꯂꯦꯝꯕ꯫ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯄꯥꯏꯗꯦ ꯀꯥꯏꯅ ꯃꯆꯤꯟ ꯊꯤꯗ꯭ꯔꯣ ꯚꯥꯏ? ꯏꯒꯣ ꯌꯥꯝ ꯋꯥꯡꯉꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯒ ꯅꯪꯅ ꯖꯦꯂꯤꯁ ꯀꯥꯖꯕ? ꯅꯨꯄꯤꯗꯨꯅ ꯀꯤꯟꯖꯥꯅꯤ ꯅꯪ꯫ ꯆꯟꯕꯤꯅ ꯁꯔꯁꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯣ? ꯔꯦꯁꯃꯤꯅ ꯈꯨꯝꯂꯛꯏ꯫ ꯆꯟꯕꯤꯅ ꯑꯃꯨꯛ ꯅꯨꯄꯤꯒ ꯀꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯤ꯫ ꯔꯦꯁꯃꯤꯅ ꯀꯣꯏꯔꯝꯅꯤ ꯀꯩꯅꯣ꯫ ꯆꯟꯕꯤ ꯃꯔꯥꯏꯕꯛ ꯐꯩꯌꯦ ꯁꯔꯒ ꯀꯣꯏꯅꯕ ꯅꯨꯄꯤꯗꯣ꯫ ꯔꯦꯁꯃꯤꯅ ꯔꯦꯁꯃꯤꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯈ꯭ꯔꯦ ꯑꯃꯨꯛ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯦ꯫ ꯆꯟꯕꯤ ꯚꯥꯏ, ꯅꯣꯏ ꯃꯥ ꯂꯥꯛꯇꯣꯏꯔꯣ? ꯔꯦꯁꯃꯤꯅ ꯃꯑꯣꯡ ꯌꯦꯡꯒꯦ ꯍꯥꯏꯔꯝꯕꯅꯦ꯫ ꯆꯟꯕꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯚꯦꯟꯗ ꯌꯥꯎꯈ꯭ꯔꯁꯤꯅ꯫ ꯔꯦꯁꯃꯤꯅ ꯇꯜꯂꯦ, ꯅꯪ ꯆꯠꯂꯣ ꯆꯣ, ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯍꯧꯈꯤꯒꯦ, ꯚꯦꯟ ꯉꯥꯏꯔꯒ ꯂꯩꯔꯦ꯫ ꯆꯟꯕꯤ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯥꯛꯎꯀꯣ꯫ ꯔꯦꯁꯃꯤꯅ ꯔꯦꯁꯃꯤꯁꯨ ꯃꯃꯥ ꯉꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯕꯦꯒꯇꯒꯤ ꯐꯣꯟ ꯂꯧꯊꯣꯔꯛꯇꯨꯅ ꯀꯣꯜ ꯇꯧꯏ ꯃꯃꯥꯗ꯫ ꯔꯦꯁꯃꯤ ꯃꯃꯥ꯫ ꯔꯥꯁꯦꯁꯣꯔꯤꯅ ꯈꯨꯝꯂꯛꯏ꯫ ꯍꯥꯎ꯫ ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯣ? ꯔꯥꯁꯦꯁꯣꯔꯤꯅ ꯃꯃꯥꯁꯦ ꯐꯔꯛ ꯈꯔ ꯇꯥꯔꯦ, ꯐꯥꯏꯜ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯂꯣꯏꯁꯤꯟꯒꯗꯕ ꯌꯥꯝ ꯂꯩꯔꯦ, ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯂꯛꯇꯧ ꯃꯥꯜꯂꯤ꯫ ꯔꯦꯁꯃꯤ ꯑꯗꯨꯗꯤ ꯃꯃꯥ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯂꯝꯃꯒꯦ꯫ ꯔꯥꯁꯦꯁꯣꯔꯤ ꯍꯣꯏ ꯍꯣꯏ, ꯐꯖꯅ ꯍꯜꯂꯨꯀꯣ꯫ ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯍꯣꯏ ꯃꯃꯥ, ꯐꯣꯟ ꯊꯝꯃꯒꯦꯀꯣ꯫ ꯔꯥꯁꯦꯁꯣꯔꯤ ꯔꯦꯁꯃꯤ ꯂꯝꯕꯤꯗ ꯑꯣꯇꯣ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯁ꯭ꯀꯨꯜ ꯂꯣꯝꯗꯒꯤ ꯀꯥꯔ ꯑꯃ ꯊꯧꯗꯣꯔꯛꯏ꯫ ꯀꯥꯔꯗꯨ ꯔꯦꯁꯃꯤ ꯃꯅꯥꯛꯇ ꯈꯥꯝꯃꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ, ꯑꯗꯨꯒ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯔꯦꯁꯃꯤꯅ ꯁꯔ ꯀꯩ? ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯂꯧꯕ ꯂꯥꯛꯇꯣꯏꯔꯣ? ꯔꯦꯁꯃꯤ ꯁꯔ, ꯃꯃꯥꯗꯣ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯍꯥꯏ, ꯑꯗꯨꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯌꯦ, ꯑꯣꯇꯣ ꯉꯥꯏꯔꯝꯕꯅꯦ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯀꯩ ꯂꯝꯗꯩꯅꯣ ꯅꯪꯕꯨ? ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗꯩꯅꯦ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯂꯝꯕꯤ ꯄꯨꯜꯂꯦ, ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯂꯥꯛꯑꯣ꯫ ꯔꯦꯁꯃꯤ ꯌꯥꯔꯅꯤꯗ ꯁꯔ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯏꯀꯥꯏꯒꯅꯨ, ꯑꯩꯁꯨ ꯏꯇꯣꯝꯇ ꯍꯟꯈꯤꯗꯣꯏꯅꯦ, ꯂꯝꯕꯤ ꯊꯣꯛꯄꯁꯤꯗ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯕꯅꯤ꯫ ꯔꯦꯁꯃꯤꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯁꯔ꯫
ꯁꯔꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯔꯦꯁꯃꯤ ꯀꯥꯈꯠꯀꯦ ꯇꯧꯏ꯫ ꯁꯔ ꯂꯦꯝꯕꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯅꯥꯀꯟꯗꯒꯤ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯁꯔ! ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯈꯪꯉꯤ꯫ ꯀꯩ ꯍꯥꯏꯒꯦ ꯃꯤꯁ? ꯃꯤꯁ ꯁꯌꯥꯅ, ꯁꯔ, ꯑꯩ ꯒꯥꯔꯤꯗꯣ ꯇꯥꯌꯔ ꯄꯝꯆꯔ ꯑꯣꯏꯈ꯭ꯔꯦ꯫ ꯔꯦꯁꯃꯤꯁꯨ ꯀꯥꯈꯠꯀꯦ ꯇꯧꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯤꯁ ꯁꯌꯥ, ꯕꯖꯥꯔ ꯐꯥꯎꯇ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯒꯦꯔꯥ? ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ, ꯍꯣꯏ꯫ ꯃꯤꯁ ꯁꯌꯥ ꯀꯦꯝ ꯊꯧꯁꯥꯗꯅ ꯔꯦꯁꯃꯤ ꯔꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯤꯁ ꯁꯌꯥꯅ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯔꯦꯁꯃꯤꯅ ꯑꯃꯨꯛ, ꯃꯤꯁ... ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯑꯣꯏꯅ ꯈꯨꯝꯂꯩ, ꯑꯩꯅ ꯊꯤꯜꯂꯝꯂꯒꯦ ꯇꯧꯕꯅꯤ꯫ ꯃꯤꯁ ꯁꯌꯥ, ꯅꯪꯅ ꯊꯤꯜꯂꯝꯃꯨ ꯍꯥꯏꯔꯥ? ꯔꯦꯁꯃꯤ ꯑꯃꯨꯛꯀꯁꯨ ꯏꯀꯥꯏꯔꯤ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ, ꯅꯠꯇꯦ, ꯑꯩꯒ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯊꯤꯜꯂꯝꯃꯒꯦ ꯇꯧꯕꯅꯤ꯫ ꯃꯤꯁ ꯁꯌꯥꯅ, ꯃꯅꯤꯡꯗ ꯇꯣꯡꯉꯣ꯫ ꯔꯦꯁꯃꯤꯅ ꯈꯨꯝꯂꯩ, ꯍꯣꯏ ꯃꯤꯁ꯫ ꯃꯤꯁ ꯁꯌꯥ ꯃꯃꯥꯡꯗ ꯇꯣꯡꯈ꯭ꯔꯦ, ꯔꯦꯁꯃꯤꯅ ꯃꯅꯤꯡꯗ ꯇꯣꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯂꯥꯛꯑꯦ꯫ ꯃꯤꯁ ꯁꯌꯥꯗꯤ ꯑꯔꯣꯏꯕꯤ ꯊꯥꯈꯩ ꯋꯥ ꯉꯥꯡꯂꯤ꯫ ꯃꯤꯁ ꯁꯌꯥꯅ, ꯁꯔꯁꯦ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯅ ꯁꯔꯒꯤ ꯋꯥꯔꯤꯗ ꯉꯥꯛꯇ ꯉꯥꯏꯔꯦꯗ, ꯃꯔꯛꯁꯤꯗ ꯑꯣꯖꯥ ꯅꯨꯄꯤꯈꯩꯁꯨ ꯁꯔꯒꯤ ꯋꯥꯔꯤꯅ ꯂꯣꯏꯔꯦ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ, ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯁꯥꯟꯅꯕꯤꯔꯤꯅꯤꯗ꯫ ꯃꯤꯁ ꯁꯌꯥ, ꯁꯔ, ꯐꯣꯟꯒ ꯄꯥꯏꯕ꯭ꯔꯣ? ꯅꯝꯕꯔ ꯑꯝꯇ ꯂꯧꯍꯧꯒꯦ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ, ꯃꯤꯁ, ꯄꯥꯏꯗꯤꯌꯦ꯫ ꯃꯤꯁ ꯁꯌꯥꯅ, ꯄꯥꯏꯔꯣ ꯀꯩꯅꯣ ꯑꯃ, ꯁꯔꯁꯨ ꯑꯊꯨ ꯑꯀꯥꯏ ꯈꯔ ꯅꯪꯅꯕ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯊꯨ ꯑꯀꯥꯏ ꯊꯕꯛ ꯀꯌꯥ ꯂꯩꯖꯗꯦ ꯃꯤꯁ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯃꯃꯥꯡ ꯃꯤꯡꯁꯦꯜꯗꯒꯤ ꯔꯦꯁꯃꯤꯕꯨ ꯑꯃꯨꯛ ꯇꯨꯃꯤꯟ ꯌꯦꯡꯖꯩ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ, ꯅꯣꯏꯗꯤ ꯌꯨꯝ ꯌꯧꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕ? ꯔꯦꯁꯃꯤꯅ ꯈꯨꯝꯂꯩ, ꯁꯔ, ꯑꯥꯗ ꯕꯣꯔꯥ ꯌꯣꯟꯕ ꯗꯨꯀꯥꯟꯁꯦ ꯁꯤꯗ ꯊꯝꯕꯤꯔꯝꯃꯣ, ꯑꯁꯤ ꯅꯥꯀꯟꯁꯤꯗ ꯂꯩꯔꯦ, ꯕꯣꯔꯥ ꯈꯔ ꯂꯩꯔꯒ ꯆꯪꯈ꯭ꯔꯒꯦ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ, ꯍꯣꯏ꯫ ꯕꯣꯔꯥ ꯌꯣꯟꯐꯝꯗ ꯌꯧꯔꯦ꯫ ꯔꯦꯁꯃꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯦ꯫ ꯔꯦꯁꯃꯤꯅ, ꯁꯔ, ꯂꯩꯍꯧꯔꯒꯦ, ꯃꯤꯁ, ꯂꯩꯍꯧꯔꯒꯦꯀꯣ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ, ꯍꯣꯏ꯫ ꯃꯤꯁ ꯁꯌꯥꯅ ꯑꯃꯨꯛ, ꯉꯥꯎꯁꯟꯅꯅꯨꯀꯣ꯫ ꯔꯦꯁꯃꯤꯅ, ꯍꯣꯏ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯁꯨ ꯑꯃꯨꯛ ꯃꯤꯁ ꯁꯌꯥ ꯗ꯭ꯔꯣꯞ ꯇꯧꯕ ꯕꯖꯥꯔꯔꯣꯝꯗ ꯊꯧꯈ꯭ꯔꯦ꯫ ꯔꯦꯁꯃꯤ ꯕꯣꯔꯥ ꯌꯣꯟꯐꯝꯗ, ꯏꯅꯦ, ꯕꯣꯔꯥꯒ ꯄꯥꯛꯅꯝꯒ 50ꯒꯤ ꯈꯤꯇ ꯂꯧꯒꯦ꯫ ꯕꯣꯔꯥ ꯌꯣꯟꯕꯤ ꯏꯅꯦꯗꯨꯅ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ꯫ ꯔꯦꯁꯃꯤ, ꯍꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯤꯔꯕ, ꯅꯪꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯥꯅ ꯂꯥꯛꯑꯕ, ꯃꯗꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯅꯤ, ꯐꯣꯡꯗꯣꯛꯇꯅ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯃꯗꯨ ꯀꯧꯏ꯫ ꯔꯦꯁꯃꯤ, ꯋꯥꯔꯤ ꯐꯥꯎꯗꯤ ꯌꯥꯏꯅꯦ꯫ ꯏꯇꯩꯃ, ꯕꯣꯔꯥ ꯈꯤꯇ ꯂꯧꯖꯒꯦꯕ꯫ ꯔꯦꯁꯃꯤ ꯐꯣꯟꯗꯨ ꯌꯦꯡꯂꯒ ꯃꯃꯥꯏ ꯇꯞꯅ ꯍꯥꯏꯒꯠꯂꯛꯏ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯒ ꯃꯃꯤꯠꯀꯁꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯒ ꯌꯦꯡꯉꯛꯏ꯫ ꯔꯦꯁꯃꯤꯅ, ꯁꯔ ꯕꯣꯔꯥ ꯂꯩꯕ ꯂꯥꯛꯏꯔꯣ? ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯈꯨꯝꯂꯩ, ꯕꯣꯔꯥ ꯌꯣꯟꯕꯤ ꯏꯅꯦꯗꯨꯅ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯕꯣꯔꯥꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯔꯦꯁꯃꯤꯅ ꯑꯃꯨꯛ, ꯁꯔ, ꯑꯩ ꯆꯪꯂꯒꯦꯀꯣ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ, ꯆꯪꯉꯣ꯫ ꯔꯦꯁꯃꯤ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ, ꯉꯥꯏꯈꯨꯑꯣ ꯑꯝꯇ꯫ ꯔꯦꯁꯃꯤ ꯃꯅꯤꯡꯗ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯏ꯫ ꯔꯦꯁꯃꯤꯅ, ꯁꯔ, ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ, ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯁꯔ, ꯔꯦꯁꯃꯤ ꯀꯧꯏ꯫
ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯑꯣ ꯔꯦꯁꯃꯤꯅ ꯁꯔ ꯆꯪꯂꯒꯦꯀꯣ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯔꯦꯁꯃꯤꯁꯨ ꯆꯪꯈ꯭ꯔꯦ ꯃꯌꯨꯝꯗ ꯁꯤꯟꯊꯥꯂꯦꯝꯕꯁꯨ ꯒꯥꯔꯤ ꯊꯧꯗꯣꯛꯂꯛꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡ ꯃꯇꯝ ꯑꯣꯏꯈ꯭ꯔꯦ ꯔꯥꯁꯦꯁꯣꯔꯤ ꯃꯃꯥꯁꯦ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯃꯟꯗꯅ ꯅꯪ ꯂꯧꯕꯗꯣ ꯂꯥꯛꯄꯗꯣ ꯌꯥꯗ꯭ꯔꯦ ꯔꯦꯁꯃꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯥ ꯉꯁꯤꯗꯤ ꯁꯔꯅ ꯊꯤꯜꯂꯛꯑꯝꯃꯦ ꯔꯥꯁꯦꯁꯣꯔꯤꯅ ꯁꯔ ꯀꯅꯥꯅꯣꯅꯦ ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯁꯔ ꯑꯅꯧꯕꯅꯦ ꯔꯥꯁꯦꯁꯣꯔꯤꯅ ꯐꯔꯦ ꯐꯔꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ ꯔꯦꯁꯃꯤꯅ ꯈꯨꯝꯂꯛꯏ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ ꯇꯨꯝꯕꯒꯤ ꯃꯇꯝꯅꯤ ꯔꯦꯁꯃꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯐꯃꯨꯡꯗ ꯍꯤꯞꯄꯤ ꯑꯩꯈꯣꯏ ꯁꯔꯒꯤ ꯃꯑꯣꯡꯗꯨꯕꯨ ꯑꯩꯉꯣꯟꯗ ꯉꯥꯎꯔꯤꯕ ꯀꯥꯏꯗꯨꯔꯅꯦ ꯏꯆꯝ ꯆꯝꯅ ꯈꯟꯕ ꯑꯣꯏꯔꯝꯅꯤꯗ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯔꯦꯁꯃꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯔꯦꯁꯃꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯤ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯇꯨꯝꯂꯕꯣ ꯔꯦꯁꯃꯤꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯆꯟꯕꯤ ꯑꯣꯏꯔꯖꯥꯠꯂꯥ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯑꯃꯨꯛ ꯂꯥꯛꯏ ꯇꯨꯝꯂꯕꯣ ꯔꯦꯁꯃꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯦꯁꯦꯖ ꯍꯜꯂꯤ ꯇꯨꯝꯗꯣꯏꯒꯦ ꯇꯧꯔꯤꯌꯦ ꯀꯅꯥ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯊꯦꯡꯂꯅꯤ ꯔꯦꯁꯃꯤꯅ ꯀꯅꯥꯅꯣꯅꯦ ꯔꯦꯁꯃꯤ ꯃꯦꯁꯦꯖ ꯍꯟꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ ꯔꯥꯁꯦꯁꯣꯔꯤ ꯏꯕꯦꯝꯃ ꯔꯦꯁꯃꯤꯅ ꯀꯩ ꯍꯥꯏꯒꯦ ꯃꯃꯥ ꯔꯥꯁꯦꯁꯣꯔꯤꯅ ꯃꯃꯥꯁꯦ ꯉꯁꯤꯁꯨ ꯅꯪ ꯂꯧꯕ ꯂꯥꯛꯄ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯔꯦꯁꯃꯤꯅ ꯑꯩ ꯂꯥꯏꯟꯗ ꯍꯜꯂꯒꯦ ꯔꯥꯁꯦꯁꯣꯔꯤ ꯅꯪꯅ ꯚꯦꯟꯗ ꯆꯠꯂꯨꯁꯨ ꯀꯣꯛ ꯉꯥꯎꯏ ꯍꯥꯏ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯁꯦ ꯄꯨ ꯍꯥꯏꯔꯁꯨ ꯍꯩꯇꯦ ꯍꯥꯏ ꯔꯦꯁꯃꯤꯅ ꯌꯥꯔꯦ ꯑꯩ ꯏꯔꯦꯝ ꯂꯦꯝꯅ ꯑꯣꯇꯣꯗ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦꯀꯣ ꯔꯥꯁꯦꯁꯣꯔꯤ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯔꯥꯁꯦꯁꯣꯔꯤꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯣꯏꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯔꯦꯁꯃꯤ ꯈꯣꯏꯔꯝꯃꯦ ꯑꯁꯨꯝꯅ ꯔꯥꯁꯦꯁꯣꯔꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁ꯭ꯀꯨꯜ ꯇꯝꯅ ꯊꯤꯜꯂꯛꯏ ꯆꯪꯂꯨꯀꯣ ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯔꯥꯁꯦꯁꯣꯔꯤ ꯐꯔꯦ ꯐꯔꯦ ꯔꯦꯁꯃꯤ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯃꯇꯨꯡꯂꯣꯝꯗꯩ ꯅꯨꯄꯥ ꯑꯃꯅ ꯔꯦꯁꯃꯤ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯔꯦꯁꯃꯤ ꯃꯅꯤꯡꯂꯣꯝꯗ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯏ ꯀꯩ ꯍꯥꯏꯒꯦ ꯁꯔ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯔꯦꯁꯃꯤꯅ ꯁꯔ ꯑꯩꯗꯤ ꯑꯌꯨꯛꯇꯗꯤ ꯆꯥꯛ ꯆꯥꯗꯤꯌꯦ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯀꯩꯒꯤ ꯔꯦꯁꯃꯤꯅ ꯍꯣꯔꯦꯟ ꯑꯣꯇꯣ ꯇꯣꯡꯕꯗ ꯀꯣꯛ ꯍꯦꯛꯇ ꯉꯥꯎꯏ ꯅꯥꯀꯟꯗ ꯃꯤꯁ ꯁꯌꯥꯗꯨꯁꯨ ꯍꯦꯛ ꯆꯪꯁꯤꯜꯂꯛꯏ ꯔꯦꯁꯃꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯒꯦ ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯁꯔ ꯌꯥꯔꯅꯤꯗ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯑꯩꯁꯨ ꯏꯇꯣꯝꯗ ꯍꯜꯂꯦ ꯄꯥꯈꯠꯂꯤꯔꯣ ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯁꯔ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯍꯣꯔꯦꯟ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯨ ꯔꯦꯁꯃꯤꯅ ꯍꯣꯏ ꯁꯔ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯆꯪꯉꯨ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯔꯦꯁꯃꯤ ꯀ꯭ꯂꯥꯁ ꯇꯝꯅ ꯂꯥꯛꯏ ꯅꯥꯀꯟꯗꯒꯤ ꯆꯟꯕꯤꯅ ꯍꯨꯔꯥꯟꯕꯤ ꯔꯦꯁꯃꯤ ꯀꯩꯅꯣ ꯂꯥꯛꯄꯒ ꯀꯣꯛꯇꯒꯤ ꯍꯦꯛꯇ ꯂꯥꯎꯔꯛꯏꯁꯤꯕꯣ ꯆꯟꯕꯤꯅ ꯑꯃꯨꯛ ꯂꯣꯟꯅ ꯋꯥꯔꯤꯒ ꯌꯥꯝ ꯁꯥꯟꯅꯩꯀꯣ ꯔꯦꯁꯃꯤ ꯋꯥꯈꯜꯒꯗꯤ ꯆꯠꯊꯣꯛ ꯑꯁ꯭ꯋꯥꯏꯗ ꯆꯟꯕꯤꯅ ꯅꯨꯄꯤ ꯅꯪ ꯃꯑꯣꯡ ꯌꯥꯝ ꯇꯧꯔꯛꯇꯣꯔꯤ ꯔꯦꯁꯃꯤ
ꯌꯥꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯆꯟꯕꯤꯅ ꯅꯪꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯎꯔꯝꯃꯔꯣꯏ ꯃꯤꯁ ꯁꯌꯥꯅ ꯅꯪꯉꯣꯟꯗ ꯈꯥꯅ ꯌꯦꯡꯈꯤꯕꯗꯣ ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯍꯦ ꯆꯟꯕꯤꯅ ꯈꯪꯗꯦ ꯍꯣꯔꯦꯟ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯔꯦꯁꯃꯤꯅ ꯌꯥꯔꯦꯗ ꯑꯁꯨꯝꯅ ꯕꯦꯜ ꯇꯥꯈ꯭ꯔꯦ ꯀ꯭ꯂꯥꯁ ꯃꯇꯝ ꯑꯣꯏꯔꯛꯑꯦ ꯃꯤꯁ ꯁꯌꯥꯅ ꯁꯥꯇ꯭ꯔꯒ ꯑꯣꯖꯥꯒ ꯃꯔꯛꯇ ꯑꯃꯣꯠꯄ ꯋꯥꯈꯜ ꯑꯃꯠꯇ ꯊꯝꯅꯕ ꯌꯥꯗꯦ ꯅꯣꯏꯅ ꯈꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯔꯤꯃꯈꯩꯗꯤ ꯑꯣꯖꯥꯗ ꯑꯇꯣꯞꯄ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯊꯝꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯍꯣꯏ ꯃꯤꯁ ꯁꯌꯥꯅ ꯑꯃꯨꯛ ꯐꯔꯦ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯍꯧꯈꯤꯕꯅ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯒꯤ ꯀ꯭ꯂꯥꯁ ꯑꯣꯏꯔꯝꯃꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯨ ꯏꯁꯨꯛ ꯁꯨꯛꯊꯔꯒ ꯂꯩꯔꯝꯃꯤ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯉꯁꯤꯗꯤ ꯅꯣꯏ ꯃꯨꯠ ꯑꯣꯐ ꯌꯥꯝꯅ ꯑꯣꯏꯅ ꯑꯩꯒꯤ ꯀ꯭ꯂꯥꯁꯁꯤ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯔꯕꯣ ꯅꯨꯄꯤ ꯑꯃꯅ ꯁꯔ ꯆꯨꯗꯦꯗ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯑꯃꯨꯛ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ ꯍꯥꯏꯌꯨꯅꯦ ꯅꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩ ꯀꯣꯛꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯨꯄꯤꯗꯨꯅ ꯁꯔ ꯃꯤꯁ ꯁꯌꯥꯅ ꯁꯥꯇ꯭ꯔꯒ ꯑꯣꯖꯥꯒ ꯃꯔꯤ ꯂꯩꯅ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯈꯔ ꯆꯩꯔꯝꯃꯤ ꯀꯩ ꯋꯥꯈꯜꯗꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯣꯖꯥꯗ ꯉꯁꯤ ꯐꯥꯎꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯂꯩꯇꯦ 12 ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯗꯨꯝꯕ ꯍꯥꯏꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯨꯄꯤꯗꯨꯅ ꯍꯣꯏ ꯁꯔ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯍꯣꯏ ꯁꯥꯇ꯭ꯔ ꯈꯔꯅꯁꯨ ꯍꯣꯞ ꯆꯥꯖꯕ ꯑꯣꯖꯥꯗꯤ ꯌꯥꯎꯔꯝꯒꯅꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯅꯣꯏ ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯗꯤ ꯂꯣꯏꯅ ꯌꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯣꯏꯗ ꯇꯧ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯕꯁꯟꯇ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯤꯜꯝꯗꯒ ꯇꯧꯔꯤꯗꯨꯗꯤ ꯅꯨꯄꯤꯗꯨꯅ ꯁꯔꯁꯤꯗꯤ ꯐꯤꯜꯝꯒ ꯄꯨꯁꯤꯜꯂꯛꯑꯦ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯔꯤꯌꯦꯂꯤꯇꯤꯗ ꯂꯩꯗ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗ ꯅꯤꯡꯊꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯐꯥꯎꯕ ꯂꯧꯕ ꯌꯥꯔꯒ ꯀꯔꯤꯒꯤ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯂꯧꯅꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯃꯗꯤ ꯁꯥꯇ꯭ꯔꯒꯤ ꯃꯔꯛꯇ ꯋꯥꯡꯂꯕ ꯄꯜ ꯑꯃ ꯂꯩꯕꯅ ꯃꯌꯥꯝꯅ ꯀꯤꯅ ꯈꯟꯅꯕꯅꯤ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯤ ꯑꯩꯅ ꯍꯥꯏꯗꯣ ꯅꯣꯏ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯨꯝ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯑꯁꯨꯝꯅ ꯍꯥꯐ ꯃꯇꯝ ꯇꯥꯈ꯭ꯔꯦ ꯆꯟꯕꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯤꯁ ꯁꯌꯥꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯀꯩꯅꯣꯝꯃ ꯍꯥꯏꯔꯛꯀꯅꯤꯁꯦ ꯔꯦꯁꯃꯤ ꯌꯥꯔꯦ ꯚꯥꯏ ꯇꯥꯟ ꯆꯥꯟꯅꯔꯨꯕ ꯑꯣꯏꯔꯝꯒꯅꯤ ꯆꯟꯕꯤꯅ ꯑꯃꯨꯛ ꯇꯥꯟ ꯆꯥꯟꯅꯕꯩ ꯋꯥꯐꯝ ꯅꯠꯇꯦ ꯃꯥꯒꯤꯗꯣ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯅꯤ ꯔꯦꯁꯃꯤꯅ ꯚꯥꯏ ꯄꯣꯖꯤꯇꯤꯚ ꯃꯥꯏꯟꯗ ꯈꯔ ꯈꯟꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯀꯥꯏꯈꯤꯅꯤ ꯆꯟꯕꯤ ꯄꯣꯖꯤꯇꯤꯚ ꯃꯥꯏꯟ ꯈꯟꯃꯟꯗꯅ ꯅꯪ ꯌꯥꯔꯔꯣꯏ ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯚꯥꯏ ꯀꯥꯟꯅꯔꯣꯏꯗꯕ ꯋꯥꯐꯝꯁꯤꯗ ꯋꯥꯔꯤ ꯁꯥꯒꯨꯝꯁꯦ ꯆꯟꯕꯤꯅ ꯑꯃꯨꯛ ꯃꯔꯥꯏꯅ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯍꯥꯏꯖꯤꯟꯖꯔꯛꯑꯅꯤ ꯅꯪꯉꯣꯟꯗ ꯔꯦꯁꯃꯤꯅ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯆꯟꯕꯤꯅ ꯑꯃꯨꯛ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤꯀꯣ ꯁꯔꯗꯣ ꯅꯪꯉꯣꯟꯗ ꯈꯔ ꯍꯣꯞ ꯆꯥꯕ ꯃꯥꯜꯂꯦ ꯔꯦꯁꯃꯤ ꯉꯥꯏꯈꯣꯀꯣ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄ꯭ꯔꯥ ꯆꯟꯕꯤꯅ ꯊꯥꯗꯦꯅ ꯀꯅꯥꯅꯣ ꯈꯪꯗꯦ ꯉꯔꯥꯡ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯆꯟꯕꯤ ꯈꯪꯅꯤꯡꯅꯦ ꯑꯦ ꯀꯅꯥꯅꯣꯅꯦ ꯔꯦꯁꯃꯤ ꯑꯩꯗꯤ ꯅꯪ ꯃꯥꯜꯂꯨꯔꯦꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯈꯤꯕꯅꯦ ꯆꯟꯕꯤꯅ ꯍꯣꯔꯦꯟ ꯊꯥꯔꯛꯑꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯍꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈ꯭ꯔꯦ ꯀ꯭ꯂꯥꯁ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯑꯦ 12 ꯊꯥꯗꯣꯏꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯏꯔꯥꯡ ꯉꯥꯛꯇꯅꯤ ꯃꯀꯣꯛꯇ ꯑꯦꯛꯖꯥꯝꯒꯤ ꯋꯥꯈꯜ ꯆꯪꯗꯦ ꯀꯤꯕ ꯂꯥꯡꯕ ꯅꯨꯄꯥ ꯀꯣꯏꯕ ꯅꯨꯄꯥ ꯈꯔꯁꯨ ꯀꯔꯝꯕ ꯅꯤꯁꯥ ꯆꯥꯁꯤꯒꯦ ꯋꯥꯔꯤ ꯁꯥꯅꯩ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯇꯥꯛꯄꯅ
ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯂꯥꯛꯑꯦ ꯃꯄꯥꯜꯗ꯫ ꯔꯦꯁꯃꯤꯅ ꯆꯟꯕꯤ ꯅꯪ ꯆꯠꯂꯣꯀꯣ꯫ ꯆꯟꯕꯤꯁꯨ ꯅꯪꯁꯨ ꯚꯦꯟ ꯇꯣꯡꯁꯦꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯔꯦꯁꯃꯤꯅ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯒꯜꯂꯦ ꯑꯗꯨꯅꯅꯦ꯫ ꯆꯟꯕꯤꯅ ꯃꯔꯥꯏꯅ ꯅꯨꯄꯥ ꯑꯃꯅ ꯐꯥꯖꯈꯤꯖꯅꯤ ꯅꯁꯛ ꯈꯨꯐꯖꯗꯨꯒ꯫ ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯆꯠꯂꯣꯍꯦ ꯅꯪꯁꯨ ꯌꯥꯔꯦꯕ ꯕꯥꯏ꯫ ꯆꯟꯕꯤ ꯑꯁꯦꯡꯕꯅꯤꯀꯣ ꯆꯠꯂꯦ ꯑꯩ꯫ ꯑꯁꯨꯝꯅ ꯆꯟꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯔꯦꯁꯃꯤ ꯁꯔ ꯉꯥꯏꯁꯤꯔ ꯉꯥꯏꯔꯣꯏꯁꯤꯔ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯔꯦꯁꯃꯤ꯫ ꯔꯦꯁꯃꯤꯅ ꯀꯩ ꯍꯥꯏꯒꯦ ꯁꯔ? ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯀꯨꯏꯗ꯭ꯔꯤꯗ ꯁꯔ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯔꯦꯁꯃꯤ ꯁꯔ ꯃꯤꯁ ꯁꯌꯥ ꯑꯃꯨꯛ ꯎꯔꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯃꯥꯒ ꯑꯩꯒ ꯀꯩ ꯃꯔꯤ ꯂꯩꯅꯗꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯕ? ꯔꯦꯁꯃꯤꯅ ꯁꯨꯝ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯋꯥꯔꯤ ꯉꯥꯡ ꯂꯩꯔꯅꯨ ꯂꯥꯛꯑꯣ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯔꯦꯁꯃꯤ ꯇꯞꯅ ꯀꯥꯈꯠꯀꯦ ꯇꯧꯏ꯫ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤꯁ ꯁꯌꯥꯗꯣ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯆꯤꯟꯗꯒꯤ ꯁꯔ ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯀꯩ ꯂꯩꯔꯒꯦ ꯃꯤꯁ? ꯃꯤꯁ ꯁꯌꯥꯅ ꯉꯁꯤꯁꯦ ꯑꯩ ꯒꯥꯔꯤꯗꯣ ꯄꯣꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯒꯦꯔꯥ? ꯔꯦꯁꯃꯤ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯃꯅꯤꯡꯗ ꯐꯝꯒꯦ ꯇꯧꯏ꯫ ꯃꯤꯁ ꯁꯌꯥꯗꯨ ꯃꯁꯥꯅ ꯈꯪꯅ ꯃꯃꯥꯡꯂꯣꯝꯗ ꯀꯥꯈꯠꯀꯦ ꯇꯧꯏ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯃꯤꯁ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯉꯁꯤꯗꯤ ꯐꯔꯛ ꯈꯔ ꯇꯥꯔꯅꯤ꯫ ꯔꯦꯁꯃꯤꯒ ꯑꯩꯒ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩ꯫ ꯃꯤꯁ ꯁꯌꯥ ꯀꯩ ꯊꯕꯛ? ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯑꯦꯛꯖꯥꯝꯒꯤ ꯀꯩꯅꯣꯝꯃ ꯁꯨꯝ ꯌꯦꯡꯉꯨꯒꯦ ꯇꯧꯅꯤ꯫ ꯔꯦꯁꯃꯤꯗꯤ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯤꯁ ꯁꯌꯥ ꯔꯦꯁꯃꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯪꯅ ꯁꯔꯗ ꯍꯥꯏꯔꯥ? ꯔꯦꯁꯃꯤ ꯃꯤꯁ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯃꯔꯛ ꯊꯠꯂꯤ꯫ ꯅꯠꯇꯦ ꯃꯤꯁ ꯑꯩꯅ ꯈꯔ ꯇꯥꯛꯄꯤꯒꯦ ꯇꯧꯕ ꯃꯥ ꯏꯪꯂꯤꯁ ꯈꯔ ꯁꯣꯜꯂꯦ ꯑꯗꯨꯒꯤꯅꯤ꯫ ꯃꯤꯁ ꯁꯌꯥ ꯔꯦꯁꯃꯤꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯁꯥꯎꯕ ꯌꯥꯗꯦ ꯃꯤꯁ ꯐꯔꯛ ꯇꯥ ꯇꯧꯕꯅꯦ ꯆꯠꯂꯁꯤꯔ ꯔꯦꯁꯃꯤ? ꯔꯦꯁꯃꯤ ꯃꯅꯤꯡꯗ ꯀꯥꯈꯠꯀꯦ ꯇꯧꯏ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯀꯩꯅꯣ ꯔꯦꯁꯃꯤ ꯃꯃꯥꯡꯗ ꯂꯥꯛꯑꯣ꯫ ꯔꯦꯁꯃꯤꯅ ꯁꯔ ꯃꯅꯤꯡꯗ ꯁꯨꯝ ꯐꯝꯒꯦ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯃꯃꯥꯡꯗ ꯑꯗꯨꯝ ꯀꯥꯈꯠꯂꯣ ꯀꯩꯁꯨ ꯏꯀꯥꯏꯒꯅꯨ꯫ ꯃꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯃꯤꯁ ꯁꯌꯥꯗꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯃꯤꯁ ꯁꯌꯥ ꯈꯔ ꯁꯥꯏꯠ ꯇꯧꯒꯦꯔꯥ ꯔꯦꯁꯃꯤꯁꯦ ꯃꯃꯥꯡꯗ ꯂꯥꯛꯍꯟꯒꯦ꯫ ꯃꯤꯁ ꯁꯌꯥꯅ ꯍꯣꯏ꯫ ꯏꯀꯥꯏꯅ ꯃꯤꯁ ꯁꯌꯥ ꯃꯅꯤꯡ ꯂꯩꯊꯣꯛꯈꯤ꯫ ꯔꯦꯁꯃꯤꯁꯨ ꯏꯀꯥꯏ ꯃꯃꯥꯡꯗ ꯇꯣꯡꯈꯠꯈꯤ꯫ ꯑꯁꯨꯝꯅ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯁꯨ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯔꯒ ꯂꯥꯛꯏ꯫ ꯔꯦꯁꯃꯤꯅ ꯁꯔ ꯑꯩꯗꯤ ꯄꯥꯈꯠꯂꯦ ꯃꯤꯁ ꯁꯌꯥꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯊꯑꯣꯏꯀꯤ ꯍꯥꯏꯒꯦꯅ ꯍꯥꯏꯔꯤꯅꯤ ꯌꯥꯝ ꯍꯩꯅꯗꯦ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯑꯩꯅ ꯑꯣꯖꯥꯅꯦꯅ ꯔꯦꯁꯄꯦꯛ ꯈꯔ ꯇꯧꯕꯁꯤꯗ ꯌꯥꯔꯅꯤꯅ ꯄꯪꯇꯧ ꯇꯧꯁꯤꯜꯂꯦ꯫ ꯔꯦꯁꯃꯤꯁꯨ ꯅꯣꯛꯑꯒ ꯂꯩ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯉꯔꯥꯡꯒꯤ ꯕꯣꯔꯥꯗꯣ ꯌꯥꯝ ꯍꯥꯎꯏ꯫ ꯔꯦꯁꯃꯤꯅ ꯍꯥꯎꯕꯅꯦ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯒꯤ ꯂꯩꯔꯒ ꯆꯥꯛꯀ ꯆꯥꯏ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯅꯪ ꯇꯨꯏꯁꯟꯗꯤ ꯇꯧꯗ꯭ꯔꯣ? ꯔꯦꯁꯃꯤꯅ ꯇꯧꯗꯦ ꯁꯔ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯧꯁꯤꯜꯂꯣ ꯈꯔ 12ꯁꯦ ꯈꯔ ꯑꯗꯨꯝ ꯂꯨꯕꯅꯦ 12 ꯍꯦꯛ ꯂꯣꯏꯈꯤꯕꯒꯗꯤ ꯅꯁꯥꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕ ꯌꯥꯔꯦ꯫ ꯔꯦꯁꯃꯤ ꯍꯣꯏ ꯁꯔ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ ꯅꯪꯗꯤ ꯀꯅꯥ ꯂꯩꯃꯤꯟꯅꯩꯅꯣ? ꯔꯦꯁꯃꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ
ꯅꯣꯏ ꯐꯦꯃꯤꯂꯤ ꯃꯤ ꯀꯌꯥ ꯁꯨꯒꯦꯕ? ꯔꯦꯁꯃꯤꯅ ꯈꯨꯝꯂꯛꯏ, ꯃꯃꯥ ꯏꯕꯥꯅꯤ ꯈꯛꯅꯦ, ꯕꯕꯥꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ, ꯑꯣ ꯁꯣꯔꯤ꯫ ꯔꯦꯁꯃꯤꯅ, ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ, ꯅꯣꯏ ꯃꯥꯗꯤ ꯀꯩ ꯇꯧꯔꯤꯒꯦ? ꯔꯦꯁꯃꯤꯅ, MUꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯔꯤ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕꯅ, ꯃꯤꯡꯗꯤ? ꯔꯦꯁꯃꯤꯅ ꯑꯃꯨꯛ, ꯔꯥꯁꯦꯁꯣꯔꯤ꯫ ꯁꯔ ꯁꯤꯟꯊꯥꯂꯦꯝꯕ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ꯫